Samurou Mayai Leikaida Leiba Nupimacha ne Mayumdagi Thokhibadagi Thiba Khangdana Leire. Pawasi ngasi nungthil phongkhiba Kangleipaki Maira Pauchedagi Laukhatchaba ne. Imphal West District ke Wangoi Police Station gi manungsan na Samurou Mayai Leikaida Leiba mapa pokminaba chahi taraga manga amade taraga taruk surabi Nupimacha. Masil manawan ne ngarang nungthil pung ani taba matamda Mayumdagi Thokhibadagi ngasi fawba Thiba Khangdana Leire haire. Imung manunggi miyoi singdagi fangba paugi matung inade Thiba Khangdana Leiba Nupimacha ni asigi maming Haisnam Bandana Devi chahi taraga taruk apokpa tomba made Haisnam Nizeta Elais Benau chahi taraga manga apokpa sana jawba kauwe chahi taraga taruk surabi Haisnam Bandana handak class 10 parikya thakre aduga Haisnam Nizeta Elais Benau na handak class 10 karibani haire Makhoi ani ngarang nungthil Thokhibadagi ahing hanjilaktabadagi imungi miyoisingna chen chongba tawramba yai haiduna ngasi numit yung bapung taraga ni thoi phauba haidokpa lakpra haiduna ngaiduna leinakhe adubu haidokpa lakhidabadagi imung manunggi miyoising pakhatna duna Wangoi Police Station da missing report piduna makhatana thiba humbagi thabak sathakhe Thiba Khangdana Leiba Nupimacha ni asi ngarang numidang wairam mayang Imphal da urami haibagi wafam leire ngasi mayang Imphal kaksing amade Wabagay na singba mapamda makoy anigi konggul libagi tabak sa thaki haire